Sister, kadang dia cakap kau, sahaja dia ada. Aku hujik film yang lalu tu pilih kau. Jadi so hujik youth nama ni hajar juga. Youth nama ni aku hujik tulai film yang lalu tulai film juga. Kali itu tu pilih dah. Itu hajar. Yang nungai, hari cingtam gi, hari apun mama oina yang nungai bagi film mama suai re. Adu matak dah, kang deh nungai mana deh excited doi bagi nungai basi kamai na phone doi lo kang dah betul. Film sih, yamna nungai, yamna nungsi. Tasengna aku adum aisu pitai. Malam di masih di yamna nungsi na bagi ko. Film mamo ibni na masih aku Manipur dah, jadi lari bam yam dah yam kan nak ni ai thamoi tu pawai. Lain na huji aku Manipur di situation dah. Masih film sih yam cana ai thamjani. Adun masih patona aku cing tu suloi na film sih masih yang ni aku hon na sih. Masih film sih yam na aku nungsi na bagi thamoi yam tasengna pawai. Ada yam na meaningful way ba film ni ai thamjai laujai aduna masih ki film putopi ri ba mayam basu ai ki tarap tigi cing mi amo ina thakat basu ai phondok chari Bro, अंतर नहीं दिया था। अंतर मुझे ये डिस्टर्ब हो जाएगा। फिल्म भी कमेंट भी किया, फिल्म भी नहीं है। नुआई अदुगा अतोपा लाइक कम्युनिटी मतंगा लाइक मोगी एथनिसिटी हाइदी केंसा डिफरेंस उत्तरिदा अदुम हिमेन न लाइबा अदिगी इगी मचु खेने अदिगी लाइन या फजगी अदु न ओले आई मी तो संदेनी को फिल्म से अति नुआई बसई से दा कोई सिंग या मई तंगी मुसिना बसा सी फिल्म से यंगबदा अमुया ना मुसिनाबा गदबनी हाइबगी करो से पांदम समझाइए थैंक यू am phasai nungai mandane kappa da hawada loi ba kappa thol okay hai to yanu ngai je tau ba da som lap lap yanu ngai je ya masih masih kemai to bigi yang biru dah ma yang nungai re so ai si cinema ka ada ini pelila ada ngaujo pada itu cinema se hena nungai bisina aya mittegi pi yang tak re si yang nungai kere okay Patungan susi kumba, nungai ba, film puthokna ba, Manipur gi audio lagi ba, teknologi da, lagi film ni basing, amati iri basing na, asal bawa puthokna di, ekoi awon ba, maporakan ni hai besi thaja balai. Yang pasai, kita pita ada apa kui ada dengan sih di numsi kai theli yang pada, pi pasai dah tar, kuai bandana. Okay, film siapa nungai lepas kau? Nungai ya. Okay, tari. Aku hujik film je yang luar topi dia kau cecah. Ada hujik youth amu ini kau. Hujik film dia yang muat tamda, cie ada kali hujik topi kita ni luar muat. Ai adum khang di film se nungai ko youth amu ini hai adum khang de adum phasai ai tare moi gi team do hai di jingmi tami gi oi ba team do amata ne hai bai team do adum phasai hai Tadi di ini dia. Akoi jingmi tami amata oina lai bagi wakhalon se hai badi film tu dah suat le dana jingmi tami kuchok na ba ko na ba da adugi matang yam nungsi kape hai tai Jadi pau begitu ko adum phai maram ding sai amana chingmi sabne na keno ngam du di chum khe adu bo tangkhulong du da kitang chingmi na tangkhulong ngang mana tabne na madu gi kitang di le adu so understanding bhajan na tawe adu na hoji adu da tawbi ni adu yam phai masi ai wakhan da every district ko ukhur da so koi sinjage charity tawraga aduga ai gi khun da so sumaina kapa chalaga ko donation tawraga batak maram di basi gi film se mari nungsina bigi ni oi akhoi puning amu na hono pokhan bagi am cha ga ma yauri ba dona masi yamna thagat jaina ai thamjai Jesu ekdesa mo ina ka. Asi film se yauri ni ka. Ada sigi ai kan kan. Film se am phasai haidi jingni tami akhoi matani haba ichinna matani haba nusi chanana laimina ga tabani Manipur ama semak pa matamda jingni tami haidi ichinna pulap yaw daga di sembe aroi meite khakta na Manipuri sembe aroi aduga jingni khakta na su Manipur ma sembe aroi haba uliba haidi am phasaba film ma khakne na haidi ge Sena si ekdesa jo ini na ka. Si film je na matam struggle ka tani thina ni na ka. Tenta ko suna. Struggle thaba ama tawba matamda struggle haise khudima laitaba ya de awa ba thingna gani nungai ba thingna gani thaba ama tawba matamda nungai ba ta thingna ba su yaroi aduna awa ba thingni thingne dorga so awa ba oi kitar ga su nungai ba da loina mo chingre hai tare wa akhoi na wa gi ba khul da chapa matamda wa
ꯋꯥꯈꯤꯕ ꯑꯍꯤꯡꯗꯒ ꯇꯨꯝꯈꯤꯗꯕ ꯃꯌꯥꯝꯗꯣ ꯁꯤ ꯐꯤꯂꯝꯁꯦ ꯌꯦꯡꯉꯀꯥꯟꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯁꯤꯁꯨ ꯍꯧꯖꯤꯛ ꯑꯦꯛꯇ꯭ꯔꯦꯁꯅꯤꯀꯣ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯀꯣ ꯃꯊꯪ ꯁꯤꯗꯒꯤ ꯍꯦꯟꯕ ꯁꯤ ꯐꯤꯂꯝꯁꯤꯒꯤ ꯈꯛꯀꯤ ꯅꯠꯇꯕ ꯃꯊꯪ ꯑꯇꯣꯞꯄ ꯐꯤꯂꯝꯗꯁꯨ ꯏꯆꯦꯅ ꯀꯨꯝꯕꯤꯕ ꯃꯇꯝꯗꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯁꯤ ꯀꯩꯊꯦꯜꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯁꯤ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗ ꯏꯕꯥ ꯌꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁ꯭ꯇꯣꯔꯤꯗꯨꯅꯦ ꯍꯣꯏ ꯈꯦꯠꯅꯕꯗꯤ ꯂꯩꯔꯦ ꯐꯤꯂꯝꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯇꯥꯔꯛꯄꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯝꯄꯥꯛꯇ ꯑꯩꯈꯣꯏꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯌꯦꯡꯕꯤꯔꯒ ꯍꯦꯟꯅ ꯈꯪꯒꯅꯤ ꯃꯁꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯀꯞꯅꯩ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏ ꯍꯥꯏꯗꯤ ꯑꯃꯅ ꯃꯥꯎꯒꯤ ꯑꯣꯏꯔꯁꯨ ꯁꯤꯅ ꯎꯈ꯭ꯔꯨꯜꯒ ꯃꯔꯤ ꯂꯩꯅꯕ ꯔꯣꯝꯗ ꯑꯣꯏꯅ ꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯗꯣ ꯍꯦꯜꯍꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯃꯤꯠꯌꯦꯡ ꯇꯥꯔꯒ ꯁꯣꯏꯗꯅ ꯈꯪꯕꯤꯔꯅꯤ ꯌꯥꯝ ꯐꯖꯩ ꯐꯤꯂꯝ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯐꯤꯂꯝꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯌꯥꯝ ꯐꯖꯩ ꯐꯤꯂꯝ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯀꯞꯄꯨꯔꯦ ꯄꯤ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯅꯤꯡꯉꯦ ꯀꯃꯦꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯇꯥꯡꯈꯨꯜꯁꯤꯒ ꯃꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯂꯤꯄꯨꯟꯅꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯃ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯤꯑꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯗ ꯈꯔꯃ ꯀꯩꯊꯦꯜꯕꯨ ꯅꯨꯡꯁꯤ ꯀꯩꯊꯦꯜꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯩ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯟꯁꯤꯟꯅꯔꯒ ꯂꯩꯕꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯐꯖꯅ ꯄꯤꯔꯦ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯁꯤꯗ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯐꯤꯗꯕꯦꯛ ꯀꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯌꯥꯕ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯔꯦ ꯑꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯤꯂꯝꯗꯣ ꯌꯦꯡꯕꯤꯔꯨꯔꯦꯀꯣ ꯑꯕꯣ ꯑꯗꯣ ꯑꯕꯣꯛꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯕꯣꯛꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯍꯜ ꯑꯃꯅꯦꯀꯣ ꯑꯕꯣ ꯑꯗꯣ ꯑꯕꯣꯛꯅ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯗ ꯃꯥꯛꯁꯇ ꯈꯤꯇꯪ ꯆꯤꯡꯗꯕꯤꯌꯣ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯕꯣꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯕꯣ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯤꯅꯦꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯐꯕꯁꯨ ꯄꯣꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯐꯕꯁꯨ ꯄꯣꯔꯛꯁꯨ ꯑꯣꯏꯁꯅꯨ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯆꯦꯁꯟꯕꯁꯨ ꯑꯣꯏꯁꯅꯨ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯇꯨꯡ ꯇꯥꯔꯛꯄ ꯐꯤꯂꯝ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯃꯇꯨꯡꯗꯁꯨ ꯑꯐꯕ ꯄꯨꯊꯣꯔꯛꯇꯅꯕꯀꯣ ꯑꯕꯣꯛꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯁꯥꯟꯅ ꯄꯨꯟꯁꯤꯕ ꯑꯣꯏꯒꯦ ꯃꯣꯏꯁꯨ ꯇꯧ ꯊꯕꯛꯇ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯉꯁꯤꯐꯥꯎꯗ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯉꯛꯄ ꯃꯇꯝꯁꯤꯗ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯉꯁꯤ ꯐꯥꯔꯁ ꯁꯣ ꯑꯃꯗꯤ ꯁꯦꯀꯦꯟ ꯁꯣꯁꯨ ꯌꯦꯡꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯔꯛꯄꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯐꯖꯅ ꯂꯥꯛꯄ ꯐꯤꯂꯝꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯏꯁꯥꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯁꯤ ꯍꯥꯏꯔ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯍꯣꯏꯁꯤ ꯐꯤꯂꯝ ꯌꯦꯡꯕꯗꯤ ꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯍꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯔꯁ ꯁꯣ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯗꯨꯗ ꯀꯩꯀꯩ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯀꯞꯄꯤ ꯇꯁꯦꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯨ ꯁꯣꯝꯗ ꯈꯤꯇꯪ ꯄꯥꯏꯔ ꯊꯥꯡꯗꯣꯔꯛꯑꯣ ꯁꯥꯡꯍꯜꯂꯣ ꯎꯠꯂꯦꯕ ꯑꯗꯨꯅꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯒ ꯆꯤꯡꯃꯤꯒ ꯃꯩꯇꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯁꯤꯒꯤ ꯃꯔꯤꯁꯤꯁꯨ ꯐꯖꯅ ꯎꯠꯂꯦ ꯑꯗꯒꯤ ꯄꯨꯛꯅꯤꯡꯁꯨ ꯐꯥꯎꯔꯦ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤꯀꯣ ꯃꯔꯤ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯒꯤ ꯑꯩꯅ ꯀꯞꯄꯦꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯤ ꯇꯥꯏꯌꯦ ꯄꯤ ꯇꯥꯒꯤ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯐꯖꯩ ꯍꯥꯏꯕ ꯑꯗꯒꯤ ꯃꯄꯥꯒ ꯃꯆꯥꯒ ꯈꯪꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯐꯤꯂꯝꯁꯤꯗ ꯀꯔꯤ ꯀꯀꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯁꯨ ꯑꯩꯅ ꯐꯤꯂꯝ ꯃꯃꯤꯡꯁꯦ ꯇꯥꯕꯗꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯋꯥꯔꯤ ꯇꯧꯔꯛꯄꯗꯁꯨ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯃꯐꯝꯒꯤ ꯍꯦꯛ ꯇꯥꯕꯗꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤꯂꯝꯁꯨ ꯑꯗꯨꯒ ꯋꯥꯔꯤꯗꯨꯗ ꯏꯕꯤꯔꯛꯄ ꯂꯤꯔꯤꯛꯁꯨ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯊꯣꯛꯏꯕ ꯉꯥꯏꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒ ꯌꯦꯡꯂꯨꯔꯒꯗꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯕ ꯉꯝꯕ ꯍꯥꯏꯗꯤ ꯇꯥꯛꯆꯕ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯄꯤ ꯑꯁꯤ ꯈꯟꯖꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯥꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯁꯤꯗꯅꯦ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅꯤ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯪꯌꯦꯡ ꯌꯦꯡꯉꯦꯕ
ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯅ ꯐꯤꯂꯝꯁꯤ ꯂꯥꯛꯄꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯁꯤꯅꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯤꯡ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯄꯨꯊꯣꯛꯄꯤꯔꯣ ꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯈꯧꯔꯥꯡꯅ ꯅꯨꯡꯉꯥꯏꯖꯒꯦ ꯐꯤꯂꯝꯁꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯒꯤ ꯁꯤꯂꯩꯕꯒ ꯕꯤꯖꯨꯒ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯇꯝ ꯑꯃꯠꯇꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤꯗꯁꯨ ꯎꯠꯂꯦ ꯑꯗꯣ ꯏꯇꯩꯃꯒꯤ ꯑꯣꯏꯕ ꯃꯣꯠꯇꯀꯣ ꯆꯤꯡꯇꯝꯒꯤ ꯑꯣꯏꯕ ꯐꯤꯂꯝ ꯋꯥꯔꯤꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯥꯗꯒꯤ ꯋꯥꯔꯤꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯇꯧꯖꯕ ꯐꯤꯂꯝꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥ ꯍꯣꯏꯒꯤ ꯏꯇꯩꯃ ꯍꯣꯏꯒꯤ ꯀꯝꯄꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯋꯥꯈꯜꯗ ꯁꯣꯛꯀꯤꯡ ꯑꯣꯏꯕ ꯄꯣꯏ ꯐꯪꯕ ꯐꯥꯎꯏ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏ ꯅꯨꯡꯉꯥꯏꯖꯗꯦ